Online Manipur YouTube channel sebeng bir mayam pum nok pom kana taram nok seri han bada yamna Maruoiba pawa ma Licypriya Kangujam dagi thamsage Licypriya Kangujam Dubai da yaukre safely reach Dubai now Sumaina meitei macha mayam Dubai da ai lakkani tabada airport ta ngaibirambasi yamna nungsiba faoi Yaifare haina Licypriya Kangujam na phongdokpiri warm cordial received by the Manipuri diaspora living in Dubai. God bless mayam Yaifare haina comment ibiramo aduga Licypriya gi Dubai khongsasigida makta mayamna wish su pibiramo aduga mathang update asana Manipuri gi lana si yek salai leiteba singna torokpani pumnamakna yelho missing kangedabani maringmai makuning kabui haukiba me ahumdagi Manipur da phongna satharakliba lan asida mapandagi changlakpa yelho minataba yek salai leiteba mi singna torokpa lanni lana si yek salai leiba masung masin manau oimin narakpa yelho missing na punna thengna phomthogi haini Imphal East ke sawum pungdagi kabui customary council gi joint publicity secretary amasung laining thosana mahi kabui loisangi ngamthang sanglakpa maringmai kabu makuning kabuina phongdorakli magna pauche asida hai Manipur da hojik satharakliba lan ase ngaktoktuna ikhoigi iramdam sigi yek salai leijeriba isil inaw yelho missing gi kangadabani mapandagi miyosing laklaga ikhoigi iramdam kanbigadaba natte ikhoigi yeknaba kanano haibasi masak munna khangadabani yek salai leiba masin mana oina hingminarliba pumnamak sungsinaduna ikhoi isana isabu kanjagadabani yek salai leiba asina taglibadi masin mana oibasingi nungsi chanana leirammi haibaduni magna makhatana hai meitei furup ka kabui furup ka gi matangda ayakna thijillakibda satnabi lining laison singi furup ani gi oina ayambana sada 90 di manai haina lawi aduga sada 10 gi sangda manadriba sina furup ani sigi lon da khetnaba khara leibadagi lining gi thawdau singda khajiktang khenaba leibani furup ani sigi lining laison gi thabuk singda sada 90 gi sangda manai haibasi kakninga yaudra wafamni meitei su phaugai kabui su phaugoi meitei gi phaugoi londa tekpi ok amubi natragni yen amubina phaugoba yawi kabui dasu ok natragani yen amubina phaugobu yawi kabui furup kesu nahut nareng lei mangani de ipan thai mi lei kidama matam dasu mangani leihun hulli amasung phiroi soli maram asina kabui ge meitei gi marakta manaba leing daison gi thabuk mayam ama leiri manaribas kabui amsung meitei furup khakta natana Manipur da leiminariba atopa yelho furup sing dasu manaba mayam leiri maram asina ikhoina ikhoigi ima masak thi haiduna hundokluba yade masak phajaba mi gi mama de ima kauruba yaroi matam khara kauruba su tungkoina kaubu yaroi magna makhatana awana taraklaba matamda ikhoina fajare hariba mi gi mama duna tengbang birakloi amasung hanna tuna yengbirakloi ikhoigi masak thire hariba imadu karigidamata masak thiri bano haibadu thidolaga mahaku masak fajanaba macha ikhoina thodang lofam thoktabra hanglaki masigi thodang sing asi yelhumi oirakliba ikhoina lominagadabani kanglicha yelhumi pumnamuk thodang lominarba matamda masak thi hairamba imadu karamna fajahangadage haibadu khanthaminaraga imabu masak fajanaba hotnaminarasi haiki magna makhatana hai ayhak isa kabui gi lining laison amasung satnabi asi ayhakna class 8 tamlingigi thijanba horokibani class 10 pass toro matungda makhatana thijin humjinbagi thabukta kathoktuna laglibani hojik phawada ayhakna sahi taraga mathoi chupna thijalagliba asi ahanbadadi itomta tawjarambani adubu kumja 2019 dagidi kabui union ga pullaga kabui customary council semduna thijin lakkibani thijilagliba asida kabui furup ki puwari ga saruk singsu yawi moirang kanglei ruinda kabui salang maibagi puwari tikatuna salangten kanana bu khongthang lokhatki kangla dasu kabui gi pung puthokna ba awareness satrakli kabui furup ki inkhalakli ban hasing dasu kabui gi satnabi lining laisun mayam ngakna thamna bu ithil piba ga loinana nungi wahan thok khanganduna kabui gi satnabi kanna bu honari lining thaw sanamai asi kabui meitei yelhomi singna punna latmina duna lagliba lining sanamai lining amadi yelhomi furup ani sigi yumba lona chingbabu mangdana khul khulda satuna paujen sandukhigani haina su phongdoraki aduga arubagi updates na meitei gi lal holup singa thamliba thingba yengsin na center na tribunal semkhre Manipur gi meitei lal holup singi mathak telengak na thingba thamliba sigi matang de yengsin na India government gi Ministry of Home Affairs na tribunal committee ama semkhre the main haina mingthon ba news portal ama da phongna NIA na pawasina makhata na hai Ministry of Home Affairs na nauna semliba unlawful activities prevention tribunal asigi Guwahati High Court ki judge oiriba Justice Sanjoy Kumar Modi na lusingani loinana Manipur da leiriba meitei gi lal holup sing makoigi faction wing amasung front-end organization sing asi unlawful association oina lauthokna bagi matik saba maram sing leirabra haibadu kup nengsingani
हिरम असिगी मतंग द मिनिस्ट्री इंतदर सेरोन असिना हाई अनलॉफुल एक्टिविटीज प्रिवेंशन एक्ट 1967 की सेक्शन 5 की सबसेक्शन 1 की मखादा सेंट्रल गवर्नमेंट कमिटी सेम की बनी लोइन कमिटी असिना मणिपुर की लानहुलु पीपल्स लिबरेशन आर्मी महा की पॉलिटिकल विंग रिवोल्यूशनरी पीपल्स फ्रंट पीपल्स रिवोल्यूशनरी पार्टी ऑफ कंगलेपाक प्रीपाक महा की लनमी संघ लुप रेड आर्मी कंगले यवन कन्ना लुप के वाइकेल कोऑर्डिनेशन कमिटी कोरकोम अमसुंग Alliance for Socialist Unity Kangleipak Asuk amadi makhoi tongan belup singi mathak tengsin gani ningsing biya badi thasi gi tarag humdoi Ministry of Home Affairs na notification ama thok tuna Manipur gi tongan bala hulup kaya bu sahi manga gi oina unlawful organization oina lautoki bala ikrebani NSA gi seron aduna makata na hai Manipur की लालहुलुप सिंह असी लमदम असिबु इंडिया दगी तोखाइबे तानबु होटना दुनता लैबा अमदी क्राइम के अमरुम द सेनबु लुप सिंहनी मसिदा सुना तना मपान लैबा के टोंगन ब सोर्सिंग गसु पाउ फाउनो दुन खुसु लाइगी मतिंग लोबा ट्रेनिंग न सिंह ब पांगतोक अमदी युमथंगनबा लैबाक द बेस हांगदोकपना सिंह ब थौरांग के अमरुम चाथदुना लैरी मसिना इंडिया की अपन बगी सक्तम द सोब सिंह न पम वरी असिगु मपिबा मसिना मरम ओरगा लालहुलुप सिंह असी अथु बद लक्सिन हौदबा यादबा दगी तंगाई फदबा लैबदगी कमिटी से सेम दुना एंगसिन गदबुरी बनी हाइना सुम मिन द फोंगबा पाउ असिना मखातारी वीडियो सिंह बिबिक तम पुम नंग पु अमुका न थगचरी अनु अपडेट की तमक ऑनलाइन मणिपुर YouTube channel na sumunung siwit na subscribe to video mo. Thank you.